ngasi phongkiba tungan manipuri sifungsing amasum thokiba thawdo wathoksingdagi maruoibi I pausing myamna thamjigi ahanmada NH37 pakthokpagi compensation sing lana pibagi mayokta khongjang sangsilakadawri National Highway Kuntraga Tarit Impal Jiribam Lambi Pakthokpada Sokpa Lamsingi Asengbu Mapusingda Pifam Thokpa Compensation gi senpam sing pibagi muhutta semjin sajinba lam mapusingda pibi yauri haina Fongdokiba mari leina asoib aran bising asi athuba matamda sumthoktrabdi democratic oiba khongjang sing sangsilagani haina fongdokre wafam sing asi longmai none kaithil da pangdokiba pawgi mifam mada National Highway subu pakthokpada sokiba lam mapusingna fongdokibani Highway pakthokpada suwankiba lamsingi mapusingna pawmisingda makatana fongdokibada soklaba lamsingi pifam thokpa compensation gi senpam sing asengba lam mapusingda pinawigi matangda mari leina pa authority amasum loisangsingda memorandum kya pisinkiba lekre adubu ngasi phawbada wakatching aduga mari leinaba thabak amata tawrakpa leitri haiki lamgi compensation phangbada semjin sajinba lam mapu amagi maming phawba palladuna maakna lupa crore ama hena phangki haina su phongdorak loinana ma kumba asengba sokpa lamsingi mapuna taba miyoi singsu yawramgana ki hiramasigi matangda High Court of Manipur na June taraga taruk English singaniga kungani thoida writ petition clause number 443 of 2022 ga mari lainana pikiba order gi matungina none district ki DC na October mari English singaniga kungani thoida order ama thoktuna survey sadaki joint survey dugi report Lan khalaba phawbada asoiba aran basing somthokpitri hairaduna lainga ki mekeri hiramsigi matang lokhatpam thokpa thabaksing lokholaktrabadi asengbu lama pusingna democratic oiba khongjang sing sangsilagani haki atopa pawmana numit mangani gi manungda semjindraba natragana semjingani haibigi thajaba pidrabadi khongjang sangsilagani OMG hairok AC gi khongsang khulgi lambi sing salak sari Thobal District ki Hairok Assembly constituency ki manung saliba ukhongsang khulgi lambi punamak phibam yamna sokle hairaduna numit mangani ki manung lambi singasi semjin ba haudrabadi natragana semjilagani haibigi thajaba pidrabadi khongjang kya sangsilagani haina awareness migrant group OMG amasum khulasi ki khunjasana phongdokre khulasi da leiriba lambi sing matamga sunadraba amasum fataba lambi sing oire haina ngasi khulasi gi leisabi masa singi lup oiriba OMG na laikai club amadi maira pai bisinga kusan maduna khulasi gi lampakta miyam gi mifam amaga loina wakat mifam phamkhre duga protest asida seruk yakhi bisinga khulasi gi akoibedasu rally satkre wakat mifam phamaga loina saliba rally de seruk yakhi bisinga We need clean environments for healthy life. Angang sing school masana na sat phangan biu. Lambi de thokliba laibaki urfulusina anaba kya yohale. Hairo kendra mapi mapa leitrabra haina thaba plate card kya pai duna khulaw oina sulauki. Ngasigi khongjang asiga mari lendana OMG gi president Renuka thangjamna phongdokpaga ukhongsang khulasi phawduna satliba lambi sing haibadi kilometer 3.5 sangba sanungphamdagi ukhongsang phawbagi lambi kilometer 2.5 sangba hijam khunaudigi ukhongsang phawrga aripat singtab lambi amasung kilometer 1.5 sangba ukhongsangdagi nongpok sangmai taba lambi na singba singasi ngasidagi na sahi kullom asi matamga sunana sembidre school asigi angang singna koilas thaba lambi haibadu udre khulasi da College amadi higher secondary amata leitabadigi atop mafamna satuna tamnare adubu khulasi lambi yamna phatabana passenger gari ama phawba sangbiu yadre pigliba mairoi singdi tangai fadana urful marakta school satnari loinana lambi phatabadigi aso apan gi thawtok kya su yawre local MLA na saye sigi January tha phawbada semjin biragani haiba dusu thabak to ondok piraktre amasum khulasi khunja sing maru oina mairoi singi khanbiraduna lambi singasi athubu matam gi manungda semjin binaba MLA chief minister amadi mari lainaba authority gi pungning sing siladuna makna makhatana phongdokhibada ngasidagi numit mangani phawgi manungda matamga sunodraba khulasi lambi sing asi semjinaba haudraba natragana semjingani haibagi thajaba pidrabadi OMG na laikai club maira paibi madi miyam kusanuduna makhal kyagi khongjang changsinanaba phirep lauri haidenesu pausna makhatana phongdurakli makasa tharak poina to papamana jekma gi matungda China gi top investment banker banphan mangkhre report investment bank China renison gi chairman amasum CEO baufan contact tabu yadaba loina thiba phangdre haina report amana hairi Beijing the best of investment bank amasum private equality pharmacy na statement amada haki madudi pharmacy na baufan contact of ngamdre company asin hai CEO amasum chairman
बाव कॉन्टेक्ट तब ngamdribadu group adugi regional amasum operation singa mari lainai habigi ingitsu makoida leite pau du hek sandurakhibaga company sigi sharing irai numita sada yang khayandaki China ni anti corruption na prop sa tharinga imarakta baw thiba khangkhidabagi thawdo asi tholaklibani anti corruption prop adu laiba asigi $1 trillion humfugi financial sector da target tawduna kumza english ngani ga kunga mathoigi athengba sarukgi hawkibani Sayyidu Maktada Alibaba gi founder Jack Ma khanghaudana miyam gi miyengdagi mangkhibadagi ma kadai de lairibagi haibagi matangda maikei kyadagi singnaba phongdoknarakhi Sayyidu gi October da Shanghai di speech ama pibada China gi financial regulator singbu criticize tawkhibadagi ma ki masak maming miyamna ita tanadana lakhi hawkhiba thara Jack Ma bu Chinese fintech Zainadu makhatana control tawba ngamhandanaba warep ama pharmacy shareholders singna lokhi shareholders sing aduna Jack Ma gi voting right ayamba manghangadaba advertisement sing paring naina implement tawbi wafam yana khibani bawfana ma ki investment banking career kumza english singa maga samapan ga maudra paring ge athing musarukta Morgan Stanley amasum Credit Suisse yauki hauki almatung dabada ma sangai amasum sanjeng gi stock exchange singi advisor amoirakhi Bauna kumza English ngani ge manga da miyeni gi timama oina China Renaissance haudoki kumza English ngani ge taraga manga da China ga marueba food delivery service ani maituan amasum Dian Ping punsin han khibada mahakna marueba thaudang lauki ani su pausida makhatana su phongdorakli makasa tarak poina to papawmana North Korea na masak taktaba ballistic missile kapre North Korea na isi de masak taktaba ballistic missile ma kakre haina South Korea gi Joint Chiefs of Staff aduna Sea of Japan haina su khangna bi ising lamadu paladu naikre Pyongyang na ballistic missile oiramgadaba ma kakre haina Japan gi Defense Ministry ne su atai makhataba wafam sing pi dana phongtokhi Seoul amasung Washington na joint tabletop exercising haugadaba gi numit kharani gi mamang sayesi gi haukiba matungdagi Pyongyang gi ahanba test adu kapkhibani su haidi North Korea na masamapu amuk handokpa yararoidaba nuclear state ama oire haina laukthokhiba amasum tha khudingi oiba mawongda sanction thugaiba weapons testing satakhiba sahi amagi matung Korean Peninsula asida military gi ungkhatnaba singwang khalakhi paukhumda Seoul na Pyongyang bu kihananaba America gi phidepta hena wakhal manghalaknaba South Korea gi miyambu Khanganduna thajaba pinabigi khongthang amada Seoul na marueba security ally Washington ga loinana joint military drill sing hengkakhi ngasi thangjagi kakhiba January amagi matungdagi Pyongyang gi ahanmadu Pyongyang na nuclear khulai sing sinnarakpada makoina karamna pakhum pigani haina Seoul amasum Washington na khanagadaba Washington da anauba table talk exercise ama pakthokadabagi numit kharani mangoinanani karigumbu Washington amasum Seoul na drill sing adu satharakpa tarabadi makhoi mamangda amukta thengna khitriba athingba amasum akanwa thabak sing mayuknagani haina North Korea gi foreign minister gi wangloi amana irai numita haikedi Pyongyang na Seoul gi phirep amuk ki hena kanchinbagi ingit piduna South Korea na Seoul asigi ngalingaida defense document amada nuclear khulai paiba North pu makhoi yekna ba duni haina sai taruki manungda wahedu ahan boina sejina duna haikhen su paus na makata na phongdorakli duga huskuina di paus matang asa lusinjerage masum meampuna no babden ngaiminase